ngasi thokiba thodok wathoksingi matangda phongkiba numinang waramgi paujesingdagi maruiba khara lokhotchiraga miyangbidamakta paw lanthokchake phaitu khuldagi kuki maza ama yauna churachandpurdagi mioi ama punna mioi ani asiba hakchang phangle pathokchake taminase ngasi ayuk pung taret khara helakpa adwaida churachandpur police station gi manung chanba b phaisang manaki pk bank manakta leiba ground amada naha ama siraga leiramle hairi hojik phawbagi oina chap chaba masak maming khangma ngamdri naha adu overdose oiduna siba oiramba yai haina thajanari asiba hakchang mafam adugi khunja singna thengnarakpadagi churachandpur district police ta pau piraba matungda police ki kangbuna thodok thokphamdagi asiba hakchang adu lokhatlaga masak maming khangdoknabagi damakta churachandpur district ki hospital gi mokta thamkhre hairi thodok asigi matangda press na thajaningai oiba mafamdagi phangba pau gi matung inadi leikhidraba mioi adu siduna leiramba matamda masada furit amatali lamde higok masugi sport pen ama selammi asiba hakchangna ta aduna leiriba mafam aduda panglap laptana sandal ama furit ama mobile phone ama syringe ama taramki hairi mahak nicha ka hena chasin badagi overdose oiduna sibo oiramba yai haina thajanari adum oinamak chap chaba khangmangamdri thodok aduga mari leinana churachandpur district police na case ama lokhat khibaga loinana thejinmagi thabak chathaba haukhre haina so paw asina makha tari nakalamorom da tha asigi tara mari gi numidangda yumdagi thokhiba koki maza ama jiri turel gi maril muljol-dagi asiba hakchang oina phangma ngamle hairi thodok asigi matangda press na phangba paw gi matung inna leikidraba mioi adu tamenglong district ki tawsem sub division gi manung channa leiba phaitu khuldagi Saikolin Singchan Elias Bosco Singchan sahi kunma thoini apokpa soikhilet Singchan ni hairi thodok asigi matangda paw hek phangbaga jiribam police ki team ama mafam aduda laktuna Saikolin Singchan ge asiba hakchang adu lokhatlaba matungda jiribam hospital gi mokta postmortem gidamakta thamkre hairi misi asi matau karamna thokibano haiba hojik phawbagi oina chap chana khamangamdri adumoinamak misi asigi matangda police na case ama lokhatkre hairi mau amadi leisabi lalon bada sena bani haiba mioi ama wakhal taminnaraba matungda khongda kaplamle pawnil khon pauche degi lokhachabani pathok chari ngasi ayuk Imphal West ki district ki manung chana leiriba khombong PIC mamangda mioi ama makhongda nongmeina kaplamle soklaba mioi adudi Imphal West district ki takyel khongbal maning leikai degi laisram kumarjit sahi kunchani thoi apokpa leikhidraba laisram sarat kawi hairi thodok asigi matangda pausi asina phangba pawgi matung inna thodok asing asi ayuk pung 9 makhai taba matamda thokhibani hairi nongmeina kaplambagi thodok asiga mari leinana koirengna luchingba UNLF ki video message ki amadi matung inadi ngasi ayuk makhongda nongmei kaptuna warkraba laisram kumarjit hairiba mioi asi saknairaba transgender fashion designer ni matam kayagi mamangdagi mahakna sagolban thanga pat pukri mapanda SPA toba mioi ni adubu mahakna mahaki Salon amadi SPA toba dukhak natana sel kharagi namakta leibak asigi high profile da leiba tongan ba mi singda mau amadi leisab sing khangna hanba amadi supply top ki thabak chatharambani hairi mahak ngarang ahing party na lokhalaba matungda Imphal West district ki mafam amada wakhal taminnaraba matung ngasi ayuk masa gi maral matung inna amasung party gi sana kanglon gi matung inna warkhibani hairi thodok asigi mari leinana thaturakhiba video message aduda koirengna lusingba UNLF ki spokesperson pibarena hai party asina ngasi phawbada hanba leitana jangsilakliba ningtamlal ho asigi marakta khunai asi mingcha thianaba mioi khujo kharana nupi sing moithem tawraga lalon pot oina chatharak leba karbar asi party na taraina laude karbar asi da generamba mioi kaya ama mamang da su party na work pa laikre party na changsilak liba khongjang asi ge marakta high profile da leiba tongan ba mioi singdagi sel lauraga nupi supply toromba thengnabagi miyam gi mateng loina na fare ba mioi asina khonai asida chatharam liba thabak asina maram oiraga mahak party na work pani matung tarakpada su asigumba thabak ta generamba mioi sing gi mathak ta party na makha ta na midyeng changani haina mahak na phongdorakli